ꯑꯁꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯅꯤ ꯑꯩꯅ ꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯕꯣꯔꯤꯁꯥꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯏꯟꯊꯝꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯖꯩ ꯍꯧꯖꯤꯛ ꯑꯩ ꯕꯣꯔꯤꯁꯥꯒꯤ ꯑꯣꯏꯅ ꯕꯦꯔꯤ ꯈꯔ ꯊꯥꯖꯕꯅꯤ ꯑꯗꯣ ꯕꯦꯔꯤꯁꯤ ꯄꯥꯜꯂꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯀꯤꯂꯣ 3-4 ꯇꯧꯗꯅ ꯑꯗꯨꯝ ꯍꯦꯛꯏ ꯑꯁꯤꯅ ꯑꯩꯒꯤ ꯃꯆꯥ ꯃꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏ ꯑꯁꯤ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯌꯦꯡꯉꯨ ꯕꯦꯔꯤ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯟꯊꯝꯒꯤ ꯏꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯀꯣꯂꯤ ꯍꯋꯥꯏ ꯑꯃꯗꯤ ꯎꯔꯤꯗꯤ ꯊꯥꯕ ꯍꯧꯖꯔꯦ ꯎꯔꯤ ꯊꯕꯤꯅꯆꯤꯡꯕ ꯀꯣꯕꯤ ꯍꯪꯒꯥꯝꯅꯆꯤꯡꯕ ꯐꯗꯤꯒꯣꯝꯅꯆꯤꯡꯕ ꯊꯥꯒꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩ 2025-26ꯀꯤ ꯏꯟꯊꯝ ꯏꯟꯖꯥꯡ ꯊꯥꯕ ꯍꯧꯖꯔꯦ ꯁꯤ ꯃꯨꯂꯥ ꯆꯔꯥꯅꯤ ꯑꯩꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯈꯔꯒ ꯊꯥꯕ ꯍꯧꯖꯔꯦ ꯃꯊꯪ ꯃꯊꯪ ꯑꯩ ꯊꯥꯕ ꯍꯧꯖꯔꯅꯤ ꯑꯩꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯂꯂꯣꯟꯕꯤ ꯂꯩ ꯃꯈꯣꯏꯗ ꯍꯣꯜꯁꯦꯜꯗ ꯑꯩꯅ ꯏꯟꯖꯥꯡꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯂꯣꯏꯅ ꯄꯤ ꯑꯩꯅ ꯁꯤꯁꯦ ꯑꯩ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯅꯤꯡꯊꯝ ꯏꯟꯖꯥꯡ ꯈꯔ ꯌꯣꯟꯕ ꯑꯍꯥꯟꯕꯗ ꯈꯨꯂꯥꯡꯈꯥ ꯑꯣꯏꯅ ꯃꯨꯂꯥ ꯆꯔꯥ ꯑꯣꯏꯅ ꯌꯣꯜꯂꯦ ꯁꯨꯃꯥꯏꯅ ꯃꯄꯨꯟ ꯄꯨꯟ ꯇꯧꯗꯅ ꯀꯤꯔ ꯍꯣꯜꯁꯦꯜꯗ ꯃꯌꯥꯝꯗ ꯄꯤ ꯁꯤꯒ ꯂꯂꯣꯟꯕꯤ ꯂꯩꯕꯁꯤꯒ ꯃꯌꯥꯝ ꯑꯩꯒꯤ ꯏꯪꯈꯣꯜ ꯅꯤꯡꯊꯝꯊꯥꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯏꯪꯈꯣꯜꯗ ꯇꯧꯔꯤꯁꯦ ꯈꯔ ꯉꯁꯤ ꯑꯩ ꯊꯥꯡꯒꯠꯀꯦ ꯃꯌꯥꯝꯗ ꯌꯦꯡꯉꯨ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯐꯗꯤꯒꯣꯝ ꯀꯣꯂꯤ ꯍꯋꯥꯏ ꯄꯥꯝꯕꯤ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯗꯒꯤ ꯍꯪꯒꯥꯝꯁꯨ ꯍꯪꯒꯥꯝ ꯆꯔꯥꯁꯨ ꯑꯁꯤꯅ ꯀꯣꯕꯤ ꯃꯇꯨꯝ ꯇꯥꯕꯤꯅꯤ ꯍꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯈꯨꯟꯗꯤ ꯈꯨꯜꯂꯣꯜꯂꯛꯑꯦ ꯃꯇꯨꯝꯗꯤ ꯇꯥꯔꯛꯇꯦ ꯁꯤꯅ ꯀꯣꯂꯤ ꯍꯋꯥꯏꯅꯤ ꯀꯣꯂꯤ ꯍꯋꯥꯏꯁꯤꯁꯨ ꯃꯄꯥꯟ ꯁꯥꯕꯁꯨ ꯍꯧꯒꯠꯂꯛꯑꯦ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯑꯉꯟꯕ ꯈꯔ ꯊꯥꯒꯦ ꯃꯊꯪ ꯃꯊꯪ ꯇꯧꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯇꯦꯛꯁꯤꯗ ꯑꯩꯅ ꯃꯈꯜ ꯃꯈꯜꯒꯤ ꯏꯟꯊꯝ ꯏꯟꯖꯥꯡ ꯊꯥꯖꯗꯨꯅ ꯃꯇꯝ ꯃꯇꯝꯗ ꯀꯩꯊꯦꯜꯗ ꯌꯣꯟꯖꯩ ꯍꯣꯜꯁꯦꯜꯗ ꯄꯤ ꯑꯗꯨꯒ ꯌꯨꯝꯒꯤꯁꯨ ꯆꯥꯕ ꯊꯛꯄꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝꯅ ꯂꯩꯕ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯔꯥꯡ ꯀꯥꯏꯅ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯤꯗ ꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯆꯄ꯭ꯔꯥ ꯍꯥꯏꯕ꯭ꯔꯨ ꯍꯥꯏꯕꯗꯨꯅꯤ ꯆꯄ꯭ꯔꯥ ꯍꯩꯒꯨꯗꯁꯨ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯉꯥꯡꯖꯨꯅꯕ ꯑꯃꯗꯤ ꯉꯧꯊꯥꯡꯅꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯄ꯭ꯔꯥ ꯍꯩꯒ꯭ꯔꯨꯁꯤꯅ ꯌꯥꯝꯅ ꯀꯌꯥꯝ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯆꯄ꯭ꯔꯥ ꯍꯩꯒ꯭ꯔꯨ ꯉꯥꯡꯂꯤꯉꯥꯏ ꯇꯧꯕꯁꯦ ꯀꯅꯥꯒꯨꯝꯕꯅ ꯖꯣꯟꯗꯤꯁ ꯊꯨꯡꯉꯦ ꯖꯣꯟꯗꯤꯁ ꯑꯅꯥꯕ ꯄꯥꯏꯔꯦ ꯍꯥꯏꯕ ꯈꯪꯉꯕꯗꯤ ꯆꯄ꯭ꯔꯥ ꯍꯩꯒ꯭ꯔꯨ ꯑꯁꯤ ꯃꯔꯥꯅꯦ ꯀꯔꯤꯅꯦ ꯂꯣꯏꯅꯅ ꯁꯨꯒꯥꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯜ ꯃꯤꯁ꯭ꯔꯤ ꯍꯥꯏꯕꯗꯣ ꯈꯖꯤꯛꯇꯪꯒ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨ ꯅꯣꯡꯃꯒꯤ ꯑꯌꯨꯛꯀ ꯅꯨꯡꯊꯤꯟꯒꯗ ꯑꯅꯤꯔꯛ ꯇꯧꯔ ꯊꯛꯑꯕꯗꯤ ꯁꯤ ꯑꯩꯈꯣꯏ ꯖꯣꯟꯗꯤꯁ ꯍꯥꯏꯕ ꯑꯅꯥꯕꯁꯦ ꯌꯥꯝꯅ ꯐꯩ ꯖꯣꯟꯗꯤꯁ ꯍꯥꯏꯕ ꯑꯅꯥꯕ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯗꯥꯛꯇꯔꯗꯒꯤ ꯆꯥꯔꯒ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯩꯈꯣꯏꯗꯤ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯈꯨꯡꯒꯪꯒꯤ ꯍꯤꯗꯥꯛꯅꯤꯅ ꯈꯨꯡꯒꯪꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯔ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯉꯤꯁꯦ ꯑꯁꯤ ꯆꯄ꯭ꯔꯥ ꯍꯩꯒ꯭ꯔꯨꯁꯦ